NRC pangthoktuna lamdam asidagi mitop Tanthok Hodrabadi Mitop Singna Meitei Amadi Naga Laandarak-Khigani Thodok Leptana Chathara-Khigani Haina Campaign for Just and Fair Delimitation gi convener Jitendra Ningomba Phongdokre Wafamasi JFD Wangu Ahalop Lifeum Club Maira Paibi Arambai Tengol Unit 12 Amadi 61 Silaga Wangu Ima Tampha Lairembige Laibung Ngasi Pangthokiba Miamgi Mifam Amada Mahakna Phongdokibane State Asida Lengakna Census ki Thabak Paikhatpa Horaklabadi Miamna Logadaba Thodangi Matangda Pangthokiba Mifam aduga mari leinana Jitendra Ningomba hai tungi mirolgi khanduna lamdam asidagi mitop sing khandoknanaba lengakna hotnagadabane mitop khandok tringaida census pangthokpa tarabadi census ki thabak thoram sing boycott tawgani mitopna yelhomi singda landaduna lamdam asida pokchaba miyoi kaya iramdam asida refugee oina hingle narol da changlakhiba mitop sing matam chana khandok haudaba tarabadi tungda lamdam ase karamba fibamda lakani haibasi aikoi pumnamakna Khantaba matam oire lengakna mitop khandoknanaba chapchaba thodang ngasi fawba ningthina lawba udri lakliba August 13 state asida census pangthokani haina lengakna thaurangliba asigi mamangda NRC update tawbiu haiduna India ki President Prime Minister Union Home Minister Amadi Registrar General of India da JFD Meitei ki memorandum amamam pishin ki balekre haina mahakna phongdokhi mahakna makata na hai Mitop khandoktana census tawkiba tarabadi lamdam asida matam kuinadagi khundalekta dun lairakliba amadi lepalektana changsilakliba mitop sing ase census ta yaukiduna makhoi sing adu India gi citizen onkragani matam adudadi mitop sing na yelhomi aikhoiga manana chakthung phangminaba tabadi Asigumba fibam ase thoktanaba census pangthoktringaida NRC update tawgadabani haiba asida lengakna yafam thoi lengakna ngami haibagi matagum namduna census tawrakpa tarabadi aikoi pumnamakna census ki mayokta leminasi haina mahakna makhata ki Foreigner ki oyo amagi oyo hem kudung hagi ko lere mami kudung go yagu matungina maduda India government na kana gadaba India gi masak citizen amu oidoro mena kana nabo mayam pir kadabo mayam sindo ye lo mi akoina phungbugi mota akoina lo ki gedore yawa isam chamna lo khaga leibiradi phaba hauji ka khudi no mi ka bai la do ni akoi mai khakte na tri la do se tribal masen oiriba naga da su la do ni aduna Siap ni betul jawab. Si tanda si aku macam dah. Aku ini hajar di sana. Campaign for just and fair delimitation na imas sida masih wangu di imas sing adik arah macam di sana sida. Aku ini hajar di sana. Mikok tiba doh. Sukai je mikok tiba doh. TVU. Aduh pun mikok tiba ni memang dah. Mitok mian jasin je. Kandung pikau hari ni aku tu jadi na. Mikok tiba doh. Government India ke order ni okay no problem. But mikok tiba ni memang dah. Mitok mian jasin. Aduh kandung pikau. Hai bagi aku saya India macam ni, aku India macam ni, India macam asing mana, jam tu macam kami ko.